Kuki volunteer singna nongmai surrender twrakhre Kangpokpi district ki manung chanba Wakan village ke Kuki village volunteer singna kungani pan amasung taraga taruk suba Assam Rifles ki kuthangda ngarang surrender twrakhiba kolai sing AR ki kangbuna Sagolwang police station da kusinarkhre hari Pawsina hai Kuki village volunteer sing aduna local made lethot ganama local made rifle ahom local made SBBL ama local made improvised launcher pompi taruk 12 gauge ammunition tramapan 12 gauge misfire ammunition ani 12 bore strum magna ammunition taret local made grenade ani local made pompi shell ahom bawpheng handset ama amadi battery amamamne haide Maitegi khutlai pikhat hanbadagi hena maru oidibadi Kuki terrorist sing takthokpane haina El Jadumani na phongdokre tampaktagi khutlai pikhat halaga Kuki militant sing na tampakta nongmai kaptharaklaba phawba karigumba action amata lawdana free thaduna leidiba se India langa na game plan ama oina thawoina satharabra maitai sing khutlai pikhat hanbadagi hena luriba amadi mathau taribadi Kuki terrorist sing hana takhaibani haina United People's Front Manipur UPF ki advisor El Jadumani na phongdokre wafam ngasi maitai ki maroiba thorom ama oidiba lamtagi saroi khangbugi thoromgi manuksanna nongmaibung Women's Development Mera Paibi Association Koloi Leima Lai Committee nongmaibung amadi UPF ko khusamnaraga mi phama ma pangtokpagi thoromda phongdokhibani Jadumani na makha taraduna hai Manipur governor ki maikaidagi khutlai sing pikhalakna bakhangalakpadagi tampakta leiriba maitai singna leptana khutlai sing pikhatpa leire adabu khutlai pikhalakpa si Kuki singi oinadi ningthina taudrabara haibagi singnaba leire mitai khulngakpadagi khutlai lokhatpadagi hena mathau taribadi micham miyambu minungsi leitana haliba Kuki terrorist sing hana takhaiba sina hena maru oi adubu masi central government amadi Manipur governor na taudana leire ngarang makta da maitai singda kongbo maru laifamlenda laigi oiba thorom pangthokpa matamda Kuki militant singna nongmai kaptharaktuna kihan khanganba mawong tadaba wafam kaya law khongduna karem ka thainabagi thodok chatharakpa leikre masigumba kaya asida India government na tumina yengduna leiba karigumba thaba amata paikhataba haibasi taraina laude singda free tharaga tampakta leiriba maitai singda otpa neibagi thabak chathariba se India legakna atamnana game plan ama oina chatharabara Manipur sin naikhaiduna loisenna bhonarabara haiba wafam thorakle oiba phiba masida miyamna punna wakhal taminaraga kari tawba mathau tai ngasi lamtagi thangja saroi khangbugi thorom pangthokpuga loinana asigumba Manipur gi oiriba phibam sing asigi matangda khananainabagi mifamsu numit asida ima ibil singa khusaminaraga pangthokpane haike thoramada UPF ki president nongthombam Rupachandra yauna nongmaibungi ima ibil kayasu saruyake Imphal East West yauna district manga da khulai sing pikhalakre state asigi sing amasung tampakta ain kaina paidibu khulai sing pikhalaknaba governor na khangan khraba matung Imphal East West Thobal Kangpokpi amasung Tenokpol district ki police station singda tongan bakhusu khulai sing pikhalakre Home Minister Amit Shah na mayai tangbal lauraga security review meeting pangthokre Mars Nepal dagi highway sing hangdoktuna chathok chachin yahangadawri Union Home Minister Amit Shah na mayai tangbal lauraga Manipur ge hojik oiliba phibam masigi matangda security review meeting ama ngase New Delhi da laiba Ministry of Home Affairs ke North Block ta pangthokre haidi Pawsna hai Manipur ki matang da pangthokiba security review meeting aduda Manipur ki governor Ajay Kumar Bala security advisor Kuldeep Singh DGP Rajib Singh amadi intelligence bureau ki chief Tapan Deka ga loinana Ministry of Home Affairs ki officer ke asu saruk yakhe ngasi ki review meeting aduda Manipur ki issue ke age matang da wafam ke akhanakhiba ga loinana March 9 dagi national highway sing hangduktuna free movement tawba yahanaba lambida senkhai thungkhai tawriba singi mathakta case lokhatpa loinana international border boundary sing athubada khaba loisinaba honaba amade Manipur da drug free oinabagi matangda tongan bu khongthang kaya lokhanabagi matangda sukhanakhe panba yabadi Manipur ki chief minister Nongthombam Biren chief minister ki phamdagi resign tawkhraba matung amade state asida president role thamlakraba matung Union Home Minister Amit Shah na share lawduna state asigi security review meeting pangthokpa ase ngasigi asina ahanbane Governor Ajay Kumar Bala na lamdam asi mahusagi phibam da hanjilhanaba paikhalakliba thabak thoram sing adu mifam asida Union Home Minister Amit Shah na review tawke Kuki singna saramba bunker sing thugaikhre ngarang nongma panba numit ka mari leinana kongba marugi laifam lenda maitai singna security force sing loinana lai khoromba sangbada chingthaktagi Kuki militant singna nongbai round tararong kapsenduna attack satharakiba mafam adu ngasi ayuk security force singna sangsenduna thiba humbagi thabak sathabaga loinana Kuki singna saramba bunker kaya sidokre ngasi Manipur police amadi CRPF ki apunba combined force amana Mark Hill range ki akoiba mafam singda patrolling satuna thiba humbagi thabak sathabaga loinana mafam
ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯁꯥꯔꯝꯕ ꯕꯪꯀꯔꯁꯤꯡ ꯑꯗꯨ ꯁꯤꯗꯣꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯕꯪꯀꯔꯁꯤꯡ ꯁꯤꯗꯣꯛꯂꯕꯁꯨ ꯉꯔꯥꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯄꯨꯟꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ꯫ ꯇꯥꯃꯨ ꯁꯥꯒꯥꯡ ꯔꯤꯖꯟꯒꯤ ꯄꯥꯟꯊꯥꯔ ꯑꯃꯗꯤ ꯃꯥꯟꯃꯥꯎ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ KNA-B 5 ꯍꯥꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯑꯦꯃꯨꯅꯤꯁꯟ ꯀꯌꯥꯁꯨ ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯒꯥꯗꯥ ꯑꯃꯁꯨꯡ ꯀꯥꯃꯦꯡ ꯈꯨꯟꯖꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯔꯣꯏ ꯈꯥꯡꯅꯕ ꯂꯝꯒꯤ ꯆꯌꯦꯠꯅꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯅꯣꯡꯒꯥꯗꯥ ꯑꯃꯁꯨꯡ ꯀꯥꯃꯦꯡ ꯈꯨꯟꯖꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯆꯥꯎꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯁꯥꯔꯣꯏ ꯈꯥꯡꯕ ꯂꯥꯛꯄꯗ ꯂꯝ ꯍꯦꯟꯖꯤꯜꯂꯤ ꯅꯈꯣꯏꯒꯤ ꯖꯒꯥꯗ ꯄꯥꯡꯊꯣꯛꯎ ꯍꯥꯏꯔꯕꯁꯨ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯥꯃꯦꯡ ꯈꯨꯟꯖꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯄꯤ ꯈꯔꯅ ꯃꯈꯣꯏꯒꯤ ꯖꯒꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯁꯥꯔꯣꯏ ꯈꯥꯡꯕ ꯆꯪꯁꯤꯜꯂꯛꯄꯗ ꯅꯣꯡꯒꯥꯗꯥꯗ ꯂꯩꯕ ꯅꯨꯄꯤ ꯈꯔꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯈꯟꯅꯔꯛꯄꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯛꯄꯗꯒꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯏꯀꯩ ꯑꯅꯤꯗ ꯍꯟꯗꯣꯛꯅꯅꯕ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯌꯥ ꯀꯥꯞꯇꯨꯅ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯏꯝꯐꯥꯜ ꯏꯁ ꯄꯨꯂꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ꯫ ꯃꯇꯝ ꯆꯥꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯇꯤꯝ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯝꯒꯅꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯃꯌꯨꯝꯗ ꯆꯪꯈꯤꯅꯕ ꯍꯥꯏꯕꯗꯒꯤ ꯆꯪꯈꯤꯕꯒ ꯂꯣꯏꯅꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯄꯨꯂꯤꯁꯅ ꯈꯠꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯤꯑꯣꯏ 4-5 ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯁꯨ ꯍꯣꯠꯅꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯀꯤ ꯅꯔꯁꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯁꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯡ 24 ꯆꯨꯝꯅ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯏꯝꯐꯥꯜꯒꯤ ꯅꯔꯁꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯁꯤꯜꯂꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯔꯤꯝꯁꯀꯤ ꯅꯔꯁꯁꯤꯡꯅ ꯀꯦꯖꯨꯋꯦꯜꯇꯤ ꯃꯃꯥꯡꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯔꯤꯝꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯁ꯭ꯇꯥꯐ ꯅꯔꯁ ꯀꯌꯥꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯊꯣꯛꯂꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯕꯨ ꯑꯅꯥ ꯂꯥꯌꯦꯡꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯍꯟꯈꯤꯗꯦ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯅꯔꯁꯁꯤꯡꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯅꯤꯡꯗꯦ, ꯅꯔꯁꯁꯤꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯥꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯌꯥꯎꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯔꯁ ꯑꯃꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝ ꯌꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯍꯟꯅꯕ ꯄꯨꯡ 24 ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯅꯔꯁꯁꯤꯡꯗ ꯗꯤꯃꯥꯟꯅꯆꯤꯡꯕ ꯀꯌꯥ ꯇꯧꯁꯤꯟꯗꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯗꯤꯃꯥꯟ ꯀꯌꯥ ꯑꯁꯤꯅ ꯅꯔꯁꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯜꯂꯦ꯫ ꯔꯦꯖꯤꯁꯇꯥꯔꯗ ꯐꯥꯎꯕ ꯁꯥꯏꯟ ꯇꯧꯕ ꯉꯝꯅꯗ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯅꯔꯁꯁꯤꯡꯅ ꯀꯔꯝꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯔꯁꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯔꯤꯝꯁꯀꯤ ꯅꯔꯁꯀꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯔꯤ, ꯃꯁꯤ ꯃꯦꯟꯁꯤꯟꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯕꯗ ꯀꯦꯁ ꯇꯧꯅꯗꯨꯅ ꯑꯋꯥꯠꯄ ꯄꯣꯁꯠ ꯃꯦꯟꯁꯤꯟꯕ ꯉꯝꯗꯕꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯅꯥ ꯑꯌꯦꯛ ꯑꯋꯥꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯅꯔꯁꯁꯤꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤꯡ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯍꯥꯏꯅ ꯖꯦꯅꯤꯝꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯒꯤ ꯍꯦꯗ ꯄ꯭ꯔꯣꯐꯦꯁꯔ ꯀꯦ. ꯁꯥꯟꯇꯤꯕꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ 25 ꯁꯨꯕ ꯆꯍꯤꯒꯤ ꯀꯟꯐꯔꯦꯟꯁ ꯃꯅꯤ ꯁꯥꯏꯀꯣꯟ 2025ꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯤ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤ ꯏꯟ ꯑꯦ ꯆꯦꯟꯖꯤꯡ ꯋꯥꯔꯜꯗ ꯍꯥꯏꯕ ꯊꯤꯝꯗ ꯖꯦꯅꯤꯝꯁꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯐꯔꯦꯟꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯦ. ꯁꯥꯟꯇꯤꯕꯂꯥꯅ ꯍꯥꯏ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯀꯟꯐꯔꯦꯟꯁ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯑꯁꯤ ꯍꯧꯖꯤꯛ ꯑꯃꯗꯤ ꯇꯨꯡꯗ ꯀꯔꯝꯕ ꯃꯥꯌꯣꯟꯗ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯅꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ, ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯁꯥꯐꯨꯁꯤꯡꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡꯁꯤꯡꯅ ꯑꯣꯏꯍꯜꯂꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅꯁꯨ ꯂꯩꯅꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯆꯞ ꯆꯥꯕ ꯄꯣꯂꯤꯁꯤ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫